Tungan ba social media ki maru oiba e-paw update khar myam da share tawjage Kaksing Panjaw Wari palom da leiba SSB Lairam Farm campus da leiba Pukhrida Angang ahum punna Eraknaduna Siramle Angang ahum mak Kaksing manaki manta kom khuldagini haire Makha tana yamna nuwaitaba thodok amada thabak suringaida bimna nanbadagi mioi ama laikhidrai akupa marol makha tana ngaimina sei Arambai Tingol ki PRO Robin Mangang khwarpam dagi maru oiba matang myam da share tawjage Thoganing da thodok ama oina kuki ga lan songnare Arambai Tingol na maikei khudimakta angamba thakta honajakhi athoba kungama thoi aikhoi gi oina imalai paki damakta thawai thakhi Hailstone tarakpadagi yum kaya amangata thokre tin segaire Arambai Tingol na mang khwaidagi thangna angamba mateng tawjakhi akanba nong surakpadagi ising isau thoktuna maru oina mongjam maiba khul haingang nagaram na singbada Arambai Tingol na asoba daita lauduna miyamgi mateng tawjakhi 2025 asida su amukka hena isau thoktuna tampaki mafam kaya da Arambai Tingol gi volunteer singna mamangdagi hena sauna daita lauduna miyamgi awa ana kaya mateng tawjakhi rescue kaya tawjakhi hojik phawba thaknaba ising amadi sanaba yenba leptre Atai atopa yaude haiba nachate loina yaubi pumnumak pusu thagachari adubu Arambai Tingol na khwaidagi mang thana thabak tawi haiba asimadi pumnumangna yamina sei Thamjaningba wafamdi lakaduriba sahi 2026 tasu len taba natraga ising isaugi awaba adumak government na ngaiduna legadoribra haibasini masi thokringaida mikup asidagi hauna kari no section thorang mayam lokhat piduna mathangi isau ngairagumsi len ngairagumsi haiba wafam asini maragasta covid ki laina nauna amuk sandorokpa haure aduna masigi su kari no section thorang advance oina lokhalaga thambiu haijari haina Arambai Tingol ki PRO Robin Mangang khwarapamna thamlakle